Hai ma'am, ngꯁꯤꯗꯤ ꯏꯊꯟꯇ ꯑꯣꯏꯔꯦ. ꯃꯃꯥꯈꯣꯏꯁꯨ ꯀꯩꯅꯣ ꯀ꯭ꯋꯥꯇꯔꯗ ꯂꯩꯈꯤꯕ ꯂꯥꯛꯇ꯭ꯔꯤ ꯐꯔꯛ ꯇꯥꯗꯅꯀꯣ ꯑꯗꯨꯝ ꯂꯩꯔꯤ. ꯅꯍꯥꯟ ꯚꯤꯗꯤꯑꯣꯗꯁꯨ ꯍꯥꯏꯈ꯭ꯔꯦ. ꯑꯗꯣ ꯉꯁꯤꯗꯤ ꯆꯒꯦꯝ ꯄꯣꯝꯕꯅꯦ. ꯆꯒꯦꯝ ꯄꯣꯝꯕ ꯑꯗꯨꯒ ꯀꯣꯕꯤ ꯀꯥꯡꯍꯧ ꯁꯤꯅ ꯕꯣꯔꯥ. ꯑꯩꯈꯣꯏ ꯑꯃꯅ ꯑꯩꯈꯣꯏ ꯁꯥꯏꯅ ꯍꯧꯕꯅꯤ. ꯑꯗꯣ ꯃꯌꯥꯝ ꯍꯧꯔꯒꯦ. ꯆꯥꯕ ꯌꯥꯅꯕ ꯄ꯭ꯔꯦꯌꯔ ꯍꯥꯟꯅ ꯇꯧꯊꯣꯛꯑꯒꯦ. ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯖꯤꯟꯖꯔꯒꯦ. ꯁꯤꯡ ꯈꯔ ꯌꯥꯎꯔꯦ. ꯁꯤꯡꯁꯦ ꯑꯩꯈꯣꯏ ꯕꯣꯛꯅ 2-3 ꯍꯥꯞꯄꯛꯏ. ꯆꯒꯦꯝ ꯄꯣꯝꯕ ꯍꯥꯟꯅ ꯍꯧꯖꯤꯟꯖꯔꯒꯦ. ꯃꯅꯤꯡꯒ ꯋꯥ ꯀꯥꯏ. ꯁꯣꯝꯗ ꯑꯃꯨꯛ ꯊꯝꯖꯤꯟꯖꯔꯒꯦ. 그동안 내가 강호도 막 그냥 December 전제래고 자기 올려요. 강호도 자기 올려. 네, 조심하시라. 바이바이. 나한테 좀 꽂혀줘요. 아. ꯐꯥꯏꯅꯦꯜ ꯊꯥꯕ ꯃꯇꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ. ꯀꯔꯝ ꯀꯥꯟ ꯂꯣꯏꯗꯧꯅꯣ ꯀꯥꯏꯅ ꯉꯥꯏꯕꯅꯀꯣ. ꯋꯥꯟ ꯑꯗꯨꯝ ꯊꯥꯗꯣꯛꯄꯤ. ꯌꯨꯝ ꯌꯧꯗꯣꯔꯦ, ꯌꯨꯝ ꯆꯠꯇꯧꯔꯦ ꯀꯥꯏꯅꯀꯣ. 뭐라죠? 그 말을 저기면 밤에 아유 밤. 야, 얘나 밤에디 얘너 우지 양 밤. 우지 저기 이제 좀 밤에 봐. 이거 우지가 저기 양 뭐랄까 아니지 말다 그런 뭐 갔네 해야 돼. 우지는 갔네 봐.
Hả? Hả? Thằng làm với winter này làm chanh ấy. Yung matangnya pung ama makai soalnya gari makunci yang tuh ya. Kaya view view yang malak mẹ na sandi tadi panamyami cocok làm tao ra không tôi cứ có một tầng rồi nè hả nhá cũng gì á पैसा hai đứa làm là nó còn mà lại bán cái đứa làm ấy dạ पैसा này पैसा làm mấy này qua đấy nè ừ.
Chagem nào. Đúng rồi. Cho bộ này thế. Pakora 같은 거는 pakora 한 아, Mắm sừng dí lèo đấy, sừng khơi bộ mấy làm thế này. Sorry. Yes. English yang hay betul aku. Rồi không mà. Rất lâu rồi anh. Pam được với xem mà sai. Pam mà Malaysia rồi.
Yeah. All right. ꯌꯥꯝ ꯆꯥꯕꯗ ꯍꯦꯟꯖꯜꯂꯒ ꯇꯨꯝꯕ ꯉꯝꯗꯕꯒꯤ ꯋꯥꯕꯁꯨ ꯋꯥꯕꯅꯤꯀꯣ ꯃꯌꯥꯝ ꯋꯥꯗꯦ ꯈꯜꯂꯨꯅꯨꯍꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯆꯥꯕꯁꯨ ꯑꯗꯨꯝ ꯂꯣꯏꯁꯜꯂꯒꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯦ ꯂꯣꯏꯁꯜꯂꯦ ꯂꯦꯝꯕꯕꯨ ꯁꯤꯡ ꯇꯪꯈꯥꯏ ꯑꯅꯤꯁꯤꯗꯤ ꯂꯦꯝꯃꯦ ꯃꯌꯥꯝ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯀꯩꯁꯨ ꯈꯪꯗ꯭ꯔꯤꯕ ꯅꯆꯥꯅꯤ ꯅꯅꯥꯎꯅꯤ ꯈꯟꯗꯨꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯀꯔꯤ ꯆꯥꯔꯛꯑꯣ ꯑꯣꯔ ꯀꯔꯤ ꯇꯧꯔꯛꯑꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝꯅꯁꯨ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯣ ꯃꯌꯥꯝꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯁꯨ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯃꯌꯥꯝꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯖꯔꯤ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ